Asi New Delhi da M.H.C. amadi Kokomiki mihutare ka wari sanakiba adu loisingkre. Makhatana Fox ka wari sanaba amuk thorang tawkre. Makhatarakpa update da. Ngasi Governor Imphal Airport ta thungleraba matung helicopter tongduna Kangla tamna pairaba matung Raj Bhavan tamna chakre. Pau tabada koisauneraba miyamna EPG mai thage tawbada police ka miyamga muknakre. Mathangi update da. Maitei hatkani haikhraga kibadagi hatkide haina sengdorokpadagi kuki singna pauza khupbuitebu. Allahu Akbar haina moigi PS asida Muslim religion bu karemnari fake Christian oiba maramna kokina atopagi religion bu respect to ngamdabani refugee hairaga moigi harauzabi oire mathangi update ta People Progressive Alliance Manipur gi imam mayamna hauzik BJP gi office ta president unana basangni haina Kangleipak punba kholawgi update ta pung khalagi mangda thamakibani makha tarakpa update ta ngasi ima singna MLA minister amasung ex ki benefit allowance amasung atopa kari kanaba fangi haina wang hangkre mathangi update ta Governor airport gi Raj Bhavan phawba lambi da Chatpa Ngamdabadagi helicopter tonglaga satki haibasi yamni Ekai Ningngaini O.Ibobi makha tarakpa update ta Ccpurda Mapa Macha ani aizon tabal lambi da gari accident da Sire